अहानबदे यamna मरुइबा अपडेट खरा थमजगे मुइबाना महाकि पोकनफम लमदम सोमदानदा लाकपग इरोइना ममांगदा महाकना तौकिबा अरानबसिंग नागामियाम द लाले हाइगदबनी ZUF National Socialist Council of Nagalim Nscn gi General Secretary Thungelan Muibana Mahaki Poknafam Lamdam Ukrul District ki Somdanda Lakpaga Iroinana Mahakna Mamangda Taukiba Aranba Singh Adugi Damaktam Yam the Lale Haijagadabani Hainera Hulup Jelerum United Front ZUF na Fungdurakli Front Asigi Secretary Information and Public State Louis Colmain at Tador Pasero Lamagimatung in High Nscn IM gi General Secretary TS Muibata Si Kungani Toida Mahaki Poknafam Lamdam Ukrul gi Somdanda Sahi Yankai Manga gi Matung the Laktuna Miam go Unagadori Adubu TS Muiba Masamak Sahi Yankai mga sita nagasing gining tamba pangnapagi tamakta mission amaga loina mahaki poknapam lamdam thadokibani adubo TS muibagi somdan khongsat asi maram sade amadi mai pakpa khongsat nate maram dim haki khongsat adu nagasing gi oiba pambasing puraktuna lakpa nate hairi serolasina makhata aradun hai Nscn IM na isak amasung muibagi lusing makhata makoi animakne Nscn gi khulai paiba career sing de yathang piduna naga nationalism amasung sovereignty da lusing duna leblam ba naga gi lusing ba kaya am hatuk pikre masita sunatana Nscn gi lusing ba asina Indian Army galan thingnabagi namada naga gi khul kaya mai thaba tax kaya khungot pasa thaduna lagli hojik sun naga gi nationalism amasung ning khatam nabagi dmakta naga miyam khaktana leptuna amadi kathoktuna lagli bani manipur da khundari ba naga furup singi maru enemism praja sing nationalism amasung ning khatam nabagi dmakta awa chaina kaya khangtuna lagli adubo Nscn leader muibadi international gi lam kaya da chattuna lalhubagi namada nungai thoktuna laiki Hiram Singh asi yengluragadi Nscn IM leader amasung masigi arm wing sing na nagamiyam da lale haijagadabani thenglabasu thengna hojik phawa nagagi lusing basing amadi search ki member sing na Nscn IM ki leader sing bu nagamiyam da makhoina mamangda tawkiba aran ba tabuk sing adugi damakta lale haigadabani haina serol asina phungdorakli ningsing bajai ZUF na mamangda su Nscn IM na naga prup sing oiriba zelarung ki mifam jomeliangmai amasung rongmai naga sing da onsin duna atamna na harassment piba hatpana sing ba tabuk sing lep tarasa thaduna lagli amadi Nscn IM na sigumba miot minai amadi mihat mipun asi lep trabadi naga sing gi marungda makhoi masen khatna panatana solution purakloi haina phungdok pulaikre haina su serolasina makhatari peace saibasi conflict laitaba khaktana te society adu da justice amadi harmony lehen basuni governor peace saibasi conflict laitaba khaktana te society adu da justice amadi harmony lehen ba aduni haina manipuri governor Ajoy Kumar Balana phungdokre wafam ase hanba manipuri rifles ke parade ground da pangthoki ba sama kuntra mari super rising de gi thorom da pangthoki bani governor makhata ke bida police na peace thamba amadi 2023 ki ethnic violence miyam gi punsi kan nabagi damakta lawki ba thodang adu singthaki peace saibasi conflict laitaba khaktana te society adu da justice amadi harmony lehen ba aduni hai ki thorom adu ka mari leina manipur gi DGP Rajiv Kumar na hai athuba matam da lamdam asida peace amadi normal si laglagani haukiba sahi ani sida police na pal kaya ama thingnakhi hojikti leiriba problem sing asi hanthare haiba yare lut tawkiba khusu kulai mayam ama su police na recover tawba ngambaga loinan khulai lising amaga humdraga manga su surrender tawrakle hairi police haiba simyam gi security pinaba leibani haiba wafam thamladuna DGP na hai manipur da normal si lakpa ngamna bim khudemok na cooperation piba haiba si yamna maru oi extortion ki matang da DGP na lamdam asida nam hatuna sen lobagi case hengalakli asi yamna nungnang ningai ni hojik fawada underground cadre listing amaga kuntraga manga fawa ngamkhre makoi ayamba extortion ga mari leina ba ngaktani haiki muiba taramna okli saliba October gi tang kun gani thoida Nscn IM gi general secretary oina thopuri TS muiba na magi poknafum lamdam oiriba ukrul district ke somdal sahi yankai gi matung da lakpa all thawal district united clubs organization na taramna oksari lusing basina masagi poknafum da lakpa da lamdam asigi maheurol da gi singmi tammi ani gi marakta nungsi sanana sarong morong tuna puna khunta min tuna leirakhiba iramdam asigi lamkhai amadi khunai asigi apun bo oibigi masak adu ka hendana hena nungsinabagi mari sa sinduna thamlabo ohen biu hairi magi manipur khungsat asina singtam da khundari ba furup singi marakta leiram bathasana da khena ba wakhalun kaya manghan khinaba asumba lambi ama ya lamduna lamdam asigi apun bagi saktam ngakminna bagi wakhal na hona sagat pangam hangani haina old thawal district united club organization na aset pa thajaba thamli hairi indiana naxalism amasung maoist mapung phana muthat Kadaban numit adu kuidre Modi Prime Minister Narendra Modi na New Delhi dagi NDTV World Summit 2025 ta wangang kre miyam tinkiba adu ta wangang laduna Prime Minister makok thongba miyoi singpum namangna sutaram no ki nagrik pung namangna Diwali ki aifa paujin pir aduna Modi na hai NDTV World Summit asi kumai gi matam gi marak ta pangthokli mahakna session asi gi theme India asibu Thagat ki amasung masita sengna suna ba amani haina phungdoki maram dingasi Indiana tokning bagi wakhalon poktre India le panatragna tap thaba tawraroi India macha crore chamaga nifuna mapung phaba khongjel ga loinana
punna mangda sangsin minagani haiki Prime Minister hai Maoist terrorism asi asoba aranba amani amasung leibak asigi naharul singda pap amani leibak asigi naharul singi phibam asi hundoktuna thamba ngamloi maram aduna 2014 dagi hauna mahaki lengakna lan lamjing lamtak lamban naharul singbo mainstream da amuk hana pusinna bagi damak mapung phana sensitivity ga loinana thabuk tauris sahi taraga mathoi gi manung da district sama ka kunga manga henbana Maoist ki hingsa gi khutungsa da mayungrami ngasi di hairiba masing asi district trama thoida hanthare masigi manung da hum khaktamak naksal yamna sokhali mahakna hai haukiba sahi taragi manung da naksal lising kaya na khulai thadokre mahakna haukiba pungta humdra ka manga naksalai chahunga humna khulai thadokre amasung surrender tawkre haina share tawki makhoi sing asi asamba intelligence sing natte haina magna makata ki makhoi kharna lupa crore ama lakh taraga manga natrung lupa lakh manga gi mana sing loki amasung makhoi de khulai kaya amasu pagat ki miyoi sing ase chawkhat pagi main stream da halakli amasung makhoi na aran balambi da chalamba du mayek sing na khangle hojik makhoi na india gi sangbidan da thajaba thamduna manglom da sangsili hairi magna hai roster searches ka da thokiba thodok sing matam amada headline singna matau kam report tawkiba ke habadu palladuna matamdu tanak salism gi mapangan kallaba mafam ama oina khangna rami ngasi di Buster gi tribal na singna santi amsung chawkhat pagi khudam ama oiriba Buster Olympics pangthokli sahi asigi Diwali asida Maoist terrorism gi maning tamhallaba mafam sing asida harau nungaiba amasung nungaiba gi mangal sing thagatuna thauram pangthokani Indiana naxalism amasung Maoist sing sadagi mapung phana muthat kadaba numit adu kuidre hairi asauba party sing asoba para ama tambiba matam yore mahesor Manipur na India da tinkiba matam dagi state asida layakliba political parties sing na torokliba thabak thoram sing miyam da khangla sangeng loikraba sing asiyo para ama tambiba mathau tare haina RPI athwale Manipur gi state commission gi president mahesor thonaujam na hairi wafam asi RPI athwale gi nupi sing gi wing ama oiriba ima 108 ke thaubugadaba sing palace compound da leiba maira complex da okpagi thoram da phungdokibani thoram adu da mahesor na makha taraduna lamdam asida 1049 dagi hauraga lengak pairakliba political party sing maru oina congress amade BJP na mamang dagi tawrakliba thabuk thoram sing miyam na munna khangna raba ngaktani Manipur da hojik thokliba irang asi hojik ki issue nate mamang dagi soidana laklaba kaya adu semdoktana lakpa dagi irang asi thokpani lamdam asida hojik oiriba phibam asi tahaliba party khuding ko miyam na pera ama tambiba mathau oire haiki party asobani hairiba congress amasung BJP na Manipur gi oiba thabuk ama tawge khalakpada high command ge ayaba ngaidun leibuna thabuk ama ta pangthok ngamdana lagi thawung asi makhata na thoktana ba party sing asigi mathakta asobu para ama tambiba matam yaure hairi BJP gi MLA sing oiriba sing state asigi damaktani ibomsa politics ta khongaduna BJP gi MLA oiriba sing asi lebak asigi damaktani mapung oina state asigi damaktani BJP gi oina lengak paigadabani lamdam asida ingpata pamahausa gi punsi da hanjilanduna hena lumna lawi haina BJP Manipur Pradesh ki spokesperson MLA KS ibomsana phungdorali Imphal gi nitai pes chutekta leiba thamban sanglen da pangthoki pawim phum amada BJP MLA singi Delhi khongset ka mari leina pawmi sing hangbu hangi pawkhum oina wafam asi phungdokibani MLA Karam Syam amadi sapam kunjikesor yauna pangthoki pawgi mifam atata ibomsana makata na hai hauzik state asigi miyamna yauna ruling amasung opposition haiba thidana political party pumnamna center lengakna lokalak liba peace sanjinabagi khongthang asida mateng pangsinba matamni masigi mathakta lebak asigi constitution amasung law gi matung ina democratic oiba mawongda taksillaga convince tawminnaba natana upai leiroi haiba si khangminnagani haiki magna hai state asigi lengak amasemnabagi damakta lusingba Akanba asisu BJP Manipur Pradesh ki state president party ki national observer amasung BJP MLA sing ki joint meeting ama pangthok laba matung da khangadabani lusingba khalaba matung lengak semnabagi damakta claim tawgadabani maram asna state asigi oiriba phibam asida miyam marakta khaibung tanaba Manipur kaiba yaroi haiba mong pangang ngang basi tawhningde haiki matam suppada lengak ki mating aidun leibagi matam nate jiten lengak ki maikai degi weaver amadi artisan sing de kudung saba kaya pi iduna lagi masi pi haiduna matam suppada lengak ki mateng aiduna leibagi matam nate haina handloom and textile director jiten na phungdokre wafam asiningon chakoba kumhai ki marilena Manipuri apex handloom and handicraft artisan cooperative society limited na sinduna thasi gi tang taragani pandai kungani thoi fawban numit nini chukna sa thakadaba buyer seller come exhibition of GI program hangdokpagi thauram da phungdokibani kwakaitan tidim ground manakta leiba youth rising star club ki ground sa thariba exhibition ase hangdokpaga mari leina director hai malemgi oina honglokliba fisa lonsa amadi khutsa haibagi pothok puthokpa asida lamdam asida
यावबा ngamnaba honaminasi lamdam asigi phisa lonsa amadi khutcha haibigi polomsing mapar lamda thadoknaba department asili masigi khudongthib hoina foreign airport ani ahomda manipur gi outlet hangnaba khungthang lokhatle hairi employee sing na fangliba DAC manaba changda pibiyu central government employee amana fangliba DAC sada yankhai ga taruk ni aduga lamdam asigi employee sing na fangliba DAC sada 39 piduna lagliba asida lamdam asigi miyam gi khanduna manaba changda pibiyu haina all India state government employee Confederation Manipur State Unit ki President Maisnam Joy Kumar na phungduragli ngasi Manipur Press Kip ke thangjim hall da pangthoki ba pawi mifam adu wafam asi Maisnam Joy Kumar na phungdukladuna makata na hai hauki ba sahida Federation asina sintuna all India da leiriba employees sing gi oiba rally ama chatuna all pension scheme chan hanbiu amadi hauji leiriba employees sing gi DA hengat hanbiu employees sing gi fagatlaba matamda dalaiba asigi selthum gi phibam su fagalakani haiba demand kaya paladuna rally adu chatki loina ngasi Manipur governor da memorandum amasu pisan ki memorandum adu da yawriba maru oiba demand di hauji lamdam asida leiriba employees sing da piriba DA asi hana sada 39 piram bani adu hauji te sada ni puni thoi gi sangda Yorokadare masida hana pangnamba DA senfum adu sada hum hapsil lambani haiduna governor gi council na ya pira matung order amatokuna government da pesila kadabani loina state asida leiriba employees sing gi retirement as asi hauji ki oina sahi hum puni masina maram oiduna state ki leiriba department sing da vacancy post hengalakpa amari thabuk kaya pending da leiba hengalakli phiba masi khardu oiraba su mengkhatpa ngamna employees sing gi retirement as asi sahi ani hengatuna hum puni thoi ohin biu haiki aduga mathangi update asana Burma gi Kastin state ki manung chana leiba Tanai road ta kya ga PDF ka farga military army na pang Tinglaga Hatkhre haina kanglei pa kya pun ko launa bet